आकाशवाणी इम्फाल नयनी देवी ने पाव पाजरी अहानबद मरु ओइबा पाव मणिपुरदा कोविड-19 दगी नाबा फरकपगी चांग चादा मरफुद्रानी पांदस मिक मरी अहुमनी हौजिक एक्टिव केस मरी फुमंगा लेरी लेबाक असिदा कोविड-19 टीका थाबगी मसिंग कोटी अमै हेले ngarang khakta मियोइ लाख तरुक लिसिंग यांकैनि पान सातुक हुमफुद्रा मरी टीका कापथोखी अमसुंग इंटेंसिफाइड मिशन इंद्रधनुष 3.0 गी अहानबा राउंड था सिगी कुनि थोइदगी हौरगनी लेबाक असिना मालेमगी लाइचत ओइदिबा कोविड-19 गी मायोक्ता पुन्ना मता वइना लांथेंगनारी लमदम सिगी मियामना सखंगनारबा मियोइ कयानासु लानफम मसिदा माइ पाकनाबगी दमक आकाशवाणी इम्फालगी इपाउगी खुतांगदा मिपुंग खुदिंगमकना अराइबा थवोंग अहुम फेस मास्क सो उपा अमगा अमगा फुट तरुक लापनाना लैनबा माइ मिट अमदि खुद छातोइना हमदोक्तुना तरु तनाना थमनबा अपील तौरी आकाशवाणी इम्फाल की ड्रामा आर्टिस्ट अमसुंग फिल्म की डायरेक्टर राजेन लैसांग थेमना कोविड-19 दगी ngakthoknaba miyamda appeal tawratuna hai mayambu raje laichang themna khurumjari covid-19 laichat asidagi ngakthoknaba khwaidagi pharaba pambaidi siksinba haibasina oiri laingakna laichat asi thingnaba hotnariba asigi mathakta aikoi punamak nasu bhap taminaduna laichat asidagi ngakthoknanaba tangai phadaba niyom ahumkhak ngakna chatminasi aikoi khudimmakna yumdagi mapan het thokpaga face mask soidana upsi sapo natraga hand wash sijinaduna khudsa sengna hamdoksi amasung mi amaga gi marakta phut taruki social distancing thamsi section mahaibasina isagi aikoi gi nungsiraba imung manung amadi miyambu laichat asidagi kanmangamgadoribani mayambu amukka hana khurumjari हौजिक मपुंग ओइबा पाव मणिपुरदा हौखिबा पुंग कुनमरीदा कोविड के अनौबा केस मंगा थेंगनखी मियोइ अहुम नाबा फदुना डिस्चार्ज तौखी नाबा फरकपगी चांग चादा मरफुद्रानी पांदस मिक मरी अहुमनी पॉजिटिव ओइबा मियोइ अमता सिखिबगी पाव लेते राज्य की कोविड-19 कमन कंट्रोल रूम ना ngarang नुमिदांग वारम थोकिबा चेरोल अमदा हाई हौखिबा पुंग कुनमरीदा चुराचानपुरदगी मियोइ अनि इम्फाल वेस्ट थौबाल अमसुंग उखुलदगी मियोइ अममम कोविड-19 पॉजिटिव ओइबा थेंगनखी मसिगा लोइना अपुनबा पॉजिटिव ओइबा मसिंग लिसिंग कुनमापन चनी कुंट्रा सुरे नाबा फागिबा मिगी मसिंगना लिसिंग कुनिपान चाटेट हुमफुदानी थोइ सुरे हौजिक एक्टिव केस मरिफुमंगा लेरी अमरोमदा राज्य असिदा लेबे हेल्थ केयर वर्कर अमसुंग फ्रंट लाइन वर्कर सिंग कोविड-19 टीका थाबगी थबक मखाताना चथरी ngarang phawbada health care worker amasung front line worker lising kuntrani pan chamri marphumari ahanba dose kapkhre ani suba dose gi oina mioi lising ama chamri kuntramari tika thadokkhre Assam Rifles na Imphal West Zilla gi Kainthel Manbi amasung Chandel Zilla gi Sajik Tampakta security meet pangthokre amaromda More Battalion na More da hojik oiriba security gi phibangwe matangda review meeting pangthokre mifam aduda covid-19 laichat ain kaina narondagi pot puzhilakpa Myanmar da hojik oiriba santi raksa gi phibangwe matangda kupna kanakhi Assam Rifles na Imphal East ki kontha ahalupta drug ki matangda mahiroi singbu bhapta hanbagi thoram ama pangthokre Chandel Battalion jila sida leiba Mission Blind School da computer yauna lairik sing khusinakhi Security Force asina kakjing da leiba kana leijataba ngang nupi macha singda tengbang pibagi thabaksu chathaki Kerala da chathariba International Folklore Film Festival da Manipur gi rongmai feature film Nakma Riang Swanek Unaba khalakle minute chamakun sangwa film asi kachang thai golmeina direction pibani numit umni chathagadwa festival asi Kerala Folklore Academy na sinbani Imphal East ki Iril Bungdagi Naharu Makhapa Taba Sorok Sembalo Isinaba CPI Manipur State Council na Dabi Tauri Cherol Aduna High Imphal East ki Khul Ahungi Mipampang Toptuna Lamdam Asiki Zakhat Horangi Matang the Warip Sing Lobagaloina Dol Asina Kungjang Jang Sinabo Hanaragani Heidi Amaromda Petrol Amasung Diesel gi Mamal Leptane Hengalak Liba Si Miyangilan Pongna Matpani Haina All India Trade Union Congress Manipur State Committee na Heidi Thaugi Mamal Hengalakpana Nakoina na miyamda khudong chadaba kaya mayok na halle tabiriba pawasi kasbani Imphal dagini
Leibak asida COVID-19 tika thabagi masing koti ama hele ngarang khakta da mioi lak taru lising yang kahini panchatu umpudra mari tika kap thokhi. New Delhi da pangmi sing da wangang wada kendagi haksel mantralogi Joint Secretary Dr. Mandip Bhandariana hai haujik phawada beneficiary koti ama lak mari lising yang kairom tika kap khre. Masigi manungda healthcare worker lak umpudra lising yang kahim doirom ni aduga frontline worker na lak kuntra mari rom ni. Marak asida COVID-19 vaccine kapada khudung thingai oite amasung nurse anganwadi worker healthcare amadi frontline worker singna tika asi kapthok pinaba kendragi haksel mantri Dr. Harshvardhan appeal tauri COVID-19 vaccine ga mari lainana aranba paukaya sandorakliba dugi matangda mahakna hai kanagumba kharana khoigi khudung chana bagi damak aranba pausing sandokli mahakna hai haujik phawada mioi koti amai hana tika thadokhibana vaccine asi kapada asoi angam thokande haibadu takle Nagaland da haukiba pung kunmari da mioi ama COVID-19 positive oiba thenakhi mioi mapanna naba paduna discharge tawkhi raija adu da hujik apunba positive case lising taran thoi chama marphudrama thoi sure machigi manung da mioi lising tarama thoi chaman chamapan kunipan naba paduna discharge tawkhre hujik active case kun leiri Mizoram da naba parapagi chang chada marphudrani pantas mi ani taret yaure ngarang mioi ama discharge tawkhibaga loinana naba phaba apunba masing lising mari chauhum humphudam doi sure apunba positive case lising mari chamri sumna mangagi manungda active case kuni thoi leiri Meghalaya ki East Khasi Hills Zilla dagi ngarang mioi manga nongna positive oiba thenakhi mioi kuni thoina naba paduna discharge thawbaga loinana hujik phawada naba phaba apunba masing lising tarawum doi chatet umbu manga sure raija aduda hujik active case kunthani pan leiri mioi chamani phuni pan laichat asidagi laikhidre Intensified Mission Indradhanush 3.0 Kendragi Haksel amasung Yaipa Himbal Mantri Dr. Harshvardhan ngarang hawdokre handaki tangkak asida round ani leigani ahanba round tha si kuni thoidagi hawgani aduga ani suba round na mathangdagi kuni thoida pangtokani tika thabagi thabak raija amasung Union Territory kun mapangi jila chani yangkhai amasung sahargi mapham sinda pangtokani mission asi hek hawkhibadagi hujik phawada jila chatuk marphudra konjin kre amasung angang lak kuntra tare lising phumari amadi miron binupi lak mapan lising iputaru tika thadokre Imphal nga si phongba pawche singi maru oiba paw singi dama hujik Wahengbam Rajesh leire Rajesh Thagasari Nayani Imphal nga si phongba pawse singi ahan ba lamai da maru oina phongnari ba pawdi Rajesh sida ahan ba oina kumbi degi COVID vaccine kapkibi anganwadi worker amal laikidre COVID-19 ki vaccination na laikidabra haibadu expert team na yengsilagani haiba mukhyamantri ki wapamna naharogi thodang da banner headline toduna phongle pawasi huyelan paw morning bell Imphal Free Press People's Chronicle ki ahan ba headline tori haiba pawasi Sanalebak Sangai Express Manipuri Poknafam Isel Express kina ani suba headline tore Malemgi ani suba lanjawgi mafam sing sengatnaba center da taknaba warep nakre haiba pawna Sanalebak ki ahan ba headline tori pawasi Isel Express kina anchor kalam da phongle Smart City Manipur di manglan oina lehauragani PMAY scheme beneficiary sing de hena awaba pire haiba opposition gi wapamna ireiba ki ahan be headline tori Pradhan Mantri Krishi Sanchay Yojana gi makhada lomi sing da handaba thaki sprinkler piram labadi chenaba sing action loguni haiba mukhyamantri gi wapamna Sangai Express Manipuri gi ahan be headline tori Media House the bomb langsil lambadagi journalist sing numit tarukni thabak leptuna khongjang changsilure haiba pawna pawna gi ahan be headline tori Education Department ki oina thabak lobada interview chayol amagi manungda haidoknaba hotnagani haiba Shiksha Mantri S Rajeng gi wopamna Isel Express ki ahan be headline tori School sing upgrade tawnaba lupa lakh chamani putaru kaithokle haiba Mukhyamantri gi wapamna Manipur Mail gi ahan be headline tori Manipur Vidhan Sabha na demand taruk pass tokre haiba paw morning bell gi ani suba headline tori Education budget yamna haptabana award po ozam mention ba ngamdana leidi haiba Shiksha Mantri gi wapamna huyelan paw gi ani suba headline tori Imphal is the labor Raja Dumbra High School amor palang tapam oire drug sinaba singi makon oire haiba pawna Imphal Free Press ki ani suba headline tori Nayani Thagachari Rajesh loisilakpada COVID-19 dagi ngak thongnaba face mask upa phutaruk lamna na leiba khutcha amadi maimit tarutana na thamba haiba achamba thong ahum asi ngak na chapinaba muk anan ingsingjari
अरोइबदा मरुओइबा पाउ अमु अन्ना मणिपुरदा कोविड-19 दगी नाबा फरकपगी चांग चादा 39.3 हौजिक एक्टिव केस 35 लेरी लेबाक असिदा कोविड-19 टीका थाबगी मसिंग कोटी अमा हेले ngarang khakta मियोइ लाख 3,59,963 टीका कापथोखी अमसुंग इंटेंसिफाइड मिशन इंद्रधनुष 3.0 की अहान बराउंड था असिगी 19 दगी हौरगनी पाउ लोइजरे।